Ngarang nungdawna phongkiba Kangla Paudagi maroiba pau khara khangatjaraga miyamda khulo tamjage Kuki MLA taragi matangda assembly da pukhatnaba imagi mairana assembly da thomjingkhre Manipur thugainaba hotnariba Kuki MLA taragi mathakta action lokhanaba Prevalence and Ethnic Committee ki report adu assembly da pukhatlu haina dabi tawguna imagi mairana assembly tamna changsinaba hotnabada police ne thingduna changankidre khongjang asigi matangda imagi mairage campaigner TH Sujata na hai Assembly mifam asi tang kunifandagi haukhre Aikoi so assembly manungda khuyathongda aduma protest tawduna laikhibani Aikoina mamangda tangkhiba Kuki MLA taragi mathakta action lokhatnaba assembly da khanabiyu haibu wafam adu ngasi assembly loiraba fawbada pukhatre hauji state asibu thugainaba hotnariba Kuki MLA tara aduna mathangda kari tarokadagi haba khangba ngamdri CM na hairi handaki irang asi narco terrorist ningnani haina adu oirabadi mapandagi thajilakliba central forcing asi sijinaduna makoising adu thengnaba yadabra state asibu thugainaba hotnariba Kuki MLA tara aduki mathakta Manipur lengana karisu tawba ngamdriba si kari maramgino haina se phongdokhi Kadangbanda Kuki militant singna kablakpada soklaba bikas ta chelgi mateng pangkhre Maitai Aikoi Pullasi United We Eastern WhatsApp Group ki thongmi singna sahi asigi January 30 da Kadangbanda Kuki militant singna kablakpa nomaina Yathangba mokhongda panbadagi rimsta laying chatharakhiba Wangjam Bikas haye makha taba treatment gi damak Guwahati da puraga laying luragani habagi pautabadagi ngachi Imphal East District ki manung chanba Iril Bumasa halda laiba Wangjam Bikas ki yumda chatuna lupa 10,000 mating pangduna Bikas ki awabada saruk yakhre ngasi ki tempang khongsa aduda group asigi advisor amasung oiriba social worker wahengbam Rojitna Lochingki Khongsa aduda group asigi chief advisor KK wahengbam amadi Suresh Khangembam Khoimu Thongnaujam wahengbam Prafulo Bijen Nongthongbam Yaifaba Leo Rakesh Naurembam na chingba group asigi member kayana saruk yakhi haina WhatsApp group asigi admin Bobo Khundrapamgi chiro amana hairi Phayingda Kuki militant singna yum ama mai tharamle ngasi ayu pung 12 rom taba matamda Imphal West District ki manung chanba Phaye Manggojau Ching Dayeng Popi Ching hairiba mafam asida leiba yum ama mai tharamle mai adu kanaba changnaba hotnabada Kuki khulai paiba sik leiramgani chingnabadagi mafam adu tamna changsimba ngamkhidre hairi thokdok tofamdagi phangba paugi matung inadi ngasi ayu pung 12 makhai rom tabada Kuki militant singna gari amada laklaga mai adu tharambani Mai tharamliba mafam adu hana maitei singna leirambadagi handak irangna maram oiduna mafam adu thadoklaga lanjinaduna tunga mafam singda chagjafam dawduna leiribani mai tharamba aduda maitei singna hana leiramba yumchingji chaudre hairi CM na loan lauriba singna loan singdawagi wafam phongdokhibadu laibak thibani Chitaljit Welfare of the Small Business Enterprises Manipurgi founder Pawnam Chitaljit na haikre Hauzik chathariba assembly gi ngarang pangthokhiba mifamda Chief Minister M Berena loan lauriba singna loan singdabagi wafam phongdokhiba adu laibak thibani wafam asinga chi Manipur Press Club ta pamusinga unabada mahangna phongdokhibani mahangna makha taraduna hauzik tholiba irang amadi mamangda covid laichana anira khudongjadabadagi bank tagi loan lauraga thabak fajana tawba yadabadagi loan ni kaya awaba kaya mayoknari maram aduna Chief Minister na Central Government tagi akhanaba project ama laubiraga loan singbagi matam asi khara sangdokpiyu tungan ba chimfamna thabak tawjariba loan ni singna covid ki matamda awaba kaya thengnakhiba loinana hauji akanba lan ama lamdam asida tawbana loan ni singda awaba kaya mayoknari masida lenga asina financial committee ama semlaga loan ni singi awaba sing asi yengsimbiyu lenga asina chu loan ni singna loan singningdaba loan kokpinaba haijaba oina ubiganu Aikoisi awaba ngaktani Manipur asi thangna thangna anirak lan nangkrabani special case oina lengang na akhanaba miyeng changbiyu haiki